Irang asiga mari lainana mioi kunipan di hauzik phauba thiba khangdre CM pawasi ngasi nungthil phongkiba pandam pause dagi lokhat savane Manipur da mamang sahigi me ahum dagi haurakli ba irang asina maram oidaga mioi lising amaga chamnga yangkhai manga asoka pan nangkhe thiba khangdana laikhiba mioi hompu go humdoi gi manungda mioi kuntarung na sina phangkhe mioi mapan na hingna phangba ngamkhe loinana mioi kunipan de hauzik thiba khangdri haina chief minister nongthongbam biren na phongdokre Wapamasi ngasi sathagiba assembly session ge wahang pahong matamda opposition MLA Surja Kumar Okramna hanglakpa wahangi paukhum piraduna chief minister na house ta thamkhibane chief minister na phongdokhibada mangkhiba miyoising adugi khongul linaba laingang ohonaba yaba honare adubu changbada khudong sadaba mafam kaya thengnare amarom da soglaba sing adugi manungda state security force ki personnel marfu draga nipan ne central force ki na kunipan ne Loinana asokpa sing adugi manungda miyoi chahumga kuntraga ni pande nongmai maruna panbane kun marina bomgi iplinter na panbani haiba wafam thamkhe MLA Surja Kumar na wahang makha taraduna phibam khara thina soklaba miyoi singi ana layengda laingang na mijeng sangbi yu haina house ki khuthangda chief minister gi pungning singsenkhe loinana chief minister na su soklaba miyoi sing laingang na layeng duna lakle ka hena soklaba makha ta ba layeng mathau ta ba sing laingang na mijeng changle Chithau banatraga khangdaba leidabasu laingakta pau phaubi yu hainasu chief minister na house ki khuthangda miyamda appeal tawkhe